Kumja lisingamga chamapan yangkai mathoina base air oiduna NRC update tawraba matamdata asengba Manipuri na Kanano Meetop na Kanano haibadu mayek sengna khangba ngamgani haina amuko president Sanjoy Chorok haibamna phangdurakle wafam ase amuko amuwawa PLM PAM kohar amade MSM na punna sinduranga se kwa kaithel da pangthokiba pawgi mifam amada mahakna phangdokibane lup mangagi luchingba sing yauna pangthokiba pawgi mifam aduda Sanjoy Chorok haibamna hai Hauzik oidiba phibam asida census pangthokpa tarabade hauzik oidiba phibam asidagi hena thowaningdeba thodokwa thokaya tholaknabagi lambi yatpani haina lawbane lengak loisingna miyamgi apambagi mayokta thabak toroklabade miyamnasu lengakki mayokta leirakpa haibasi hauna sane masi malimgi mafam kayada thokiba thodok wathok singna mayek singna taklibane Manipurda hauzik oidiba phibam asida NRC pangthoktana census pangthokpa yaroi karigumba census amadi Pigani Center Amadi State Lengakna Miyamgi Ihul Khangna Thabak Pangthoktrabade Maidik Pidagi Maijaubi Olakane Masi Lengakna Munna Khangadabane NRC update tawbagi matangda miyamna changsilakpa democratic oiba khongsangda security force na ka henba thawong sing chathadaba phai miyamna changsiliba khongjang ase iramdam asi kannabane lamdam asida NRC update tawnaba amade census lisingani kuntaret asi yaithoknaba ngase governor Ajay Kumar Balagi khudangda Prime Minister da Lup Mangana Memorandum ama Pishinduna Taksinkre Haina Mahakna Makha Take. Manipur asida Meetop na pik thanal laire fajana census tawradi ngasi census la yori report singa se loina minus sakida minus I was sakine kale maramdi mapalangi mioi singa sida aikoi khunai asida makhan maikha ka gi changbada free movement oile government masigi una khangna free movement tole ado settle tole masina or khudung tiba kyam thole aduga government India na so Pakistan de lakho singa do census loina hapsa lagi Indian citizen hai bada Indian singi ya kadra sine maram adune Indian singa yaring da adwaina Manipur state ekoi de Manipuri ama oina ekoi si yaning de maram di hoje SR to boda 70% 20% 30% mari makai mafum marang khang da aduga magi mama mapa kanano masak phada ta pangam da SR da yoksel lebse yam record later. Masina Handaki election the period the fundamental election right pigani, other vote leper right pigani, other voter right pigani. Aduna, Hozik say SIR say election commission control to sell census the home control tore. Aduna, Sahi Tara putting it 3 was census as a Tiga was Sahi among the destroyed to Godamni Abukana, the Yem of Kopam Diati.